पाखर अपडेट तौजरी नॉर्थ ईस्ट लीडर्स कनेक्ट इंसर्जेंसी लेवा अमदे लॉ एंड ऑर्डर की फिवम फत्तबन चाखुत खोंगजेलदा मांगजल थाबा ngamdabani बिरेन लैंगांग मियाम की दमक तौरक पंगाइबगी महूता मियामना लैंगांग त मतेंग पांगसिनदुना मतिक जाबा सिटीजन अमु ओइबगी थौदांग लौमिनरासि आइना से मिनिस्टर एन बिरेन पांगदोगरे वाफमसी नॉर्थ ईस्ट लीडर्स कनेक्ट न सही खुदिंगी लेपतना पांगदोगबा Young Leaders Connect की निफान सोबा एडिशन की थौरम सिटी कन्वेंशन सेंटर दा पांगथोकपदा सरुक यारादुना फांगदोखिबने थौरम मसी नॉर्थ ईस्ट कनक्लेव की नुंगी ओइबा पांदमदी ओनोंपुक लमदम की गोइदा लागदोरिबा सही लिसिंग अनि कुंट्रा फावगी मनुंगदा नेशन असि की मैगैदा इनोवेटिव अमदी सस्टेनेबल ग्रोथ लाइनरबगी पांदमदा पांगथोकपने थौरम मसना मिनिस्टर न मखा तनाहाई मणिपुरदा अमदी नॉर्थ ईस्ट दा ngasi बाबा सखत पंगमदना लैरिबा से इंसर्जेंसी अमदी लॉ एंड ऑर्डर की फिवम फत्तबन चाखुत खोंगजेलदा मांगजल थाबा ngamdabane पुनमगसी ओइदुनसु मणिपुर लेंगांग कन होनदुना स्टेट असिगी इंफ्रास्ट्रक्चर सिंग अबसोंग लॉ एंड ऑर्डर की फिवम फगतननबा होनदुना टूरिज्म अमदी हॉस्पिटैलिटी की मैकी दखुमांग चौसिननबा होनदुना लागली आइगे लोइनन मणिपुर इंफॉर्मेशन टेक्नोलॉजी की इंडस्ट्री बो मफुंग फारा लिंखतुना मियोय लिसिंग अमा चामंगा दगिना लिसिंग अनि हेन बरोमदा खुदोंगचाबा पिननबा कन होनरी हाउसिंग पावुद मणिपुर लेंगांग एंटरप्रेन्योर लिसिंग मंगा चाटेट मरफुदरा रोमदा मतेंग पांगदुना अपन प्रोजेक्ट असिगी से लुपा क्रो चामतरा रोम कायथोखरे हानसु फोंगदोखे अवनोंपोक लमदम सिंगदा अमना अमकी मतेंग पांगनतुना लेपागसी की वैबा अपुनबा इकोनॉमिक ग्रोथ अवनोंपोक लमदम की वैबा फंबाग अमा कनबा गमननबा होनमिनसे नगलम रोमदा टूरिज्म बजट क्रो लिसिंग तरा यहुलबदी मियोय लाख हम थबक फंगने इंडिया की अवनोंपोक स्टेट सिंगदा टूरिज्म की दमक सेंट्रल गवर्नमेंट कायथरिबा बजेट असि लुपा क्रो लिसिंग तरा देहंकलबदी मियोय लाख हम हेनबदा नौना थबक पीबा ngamgani हाइना MSME की एक्सपोर्ट प्रमोशन काउंसिल EPS ना फोंगदोखरे MSME EPS की चेयरमैन DS राव अमदे बिलमक फिनटेक की फाउंडर CEO जिगी सोना गराना पुन्ना थदोरक स्टडी अमग रिपोर्ट नहाय EPC अमदे बिलमक फिनटेक की मैकेदगी सेंट्रल गवर्नमेंट दा अयिबा चरोल थादुन अवंगनोंपोक स्टेट सिंग असदा टूरिस्ट सेंटर अनि स्टेट गवर्नमेंट का खुसमनदुना लिंखलगा मतिक जाबा इंफ्रास्ट्रक्चर सिंग थमनदबा खंगनख्रे असुम अवंगनोंपोक की टूरिज्म की लम असदा प्राइवेट सेक्टर सिंग दसु सेमगा चाकरपगी थबक असदा यावसन बंगनरबा एडवाइस तौबगी अखनबा थाउसिल जाथोकबिबा मथौ ताई रावण मखतन हाई स्टेट सिंग असिद मतिक चावा इंफ्रास्ट्रक्चर लेवा टूरिस्ट सेंटर अनि लिंखतपा ngamlabadi मधुना हक्थेंगना मियोय लाख अमगा मखाइदा थबक पिबा ngamgani लोइनना कोइनना मियोय लाख अमगा मखाइ अमदासु थबक पिबा ngamtuna अवंगनोंपोक लमदमदा मिसिंग ख्वाइदगी यामना थबक पिबा ngamba असि टूरिज्म इंडस्ट्री नोइबा ngamgani असुमना महौसागी फजबना थल्लबा अवंगनोंपोक लमदम सिंग असिदा टूरिज्म सेक्टर चाखुरनबा असिना लमदम मसिदा मायुंगरिबा थबक फंगदबगी खुदोंचादबा असि कोहनबदा अचौबा मतेंग ओइगनि लोइनना कंज्यूमर मार्केट सेमगतपा अनोवा एंटरप्रेन्योर सिंग थोरकनादबा स्टार्टअप प्रोजेक्ट सिंग पाइखतबा अमसोंग स्टेट के रेवेन्यू हेगतहनबदसु मतेंग ओइगनि हाइखे लमदम असिदा टूरिज्म चाखुरननबा थबक पाइखतपा मतमदा ओइरकलिबा मालेमगी यावुलगा चानबा मोंगदा ई टूरिज्म की मतेंग लौरगा अखोइना लाखनिंगलिबा लमकोइबा सिंग अदुना पांगदबा मसक मौंग सिंग अदु खंगना सेमगा चागतपा तंगाइ फदे टूरिज्म चाखुरननबा थबक पाइखतपा हाबसि टूरिज्म डिपार्टमेंट खगे थौदांग ओइबा यारोय मसि गवर्नमेंट की लोइसंग खुदिमक एंटरप्रेन्योर सिंग इन्वेस्टर सिंग अमदी एकेडमिशियन सिंग फॉरवर्ड अमतोइना चुंगसिनदरगा परम याथोकमिनबा चांगे अवनोंपोक की लमदम सिंग असि अमगा अमगा चुंगसिनदरगा थबक पाइखतमिनरबदी लमकोइबा सिंग लाकपदि हेन खुदोंग चाहनगनी लोइनना नॉर्थ ईस्ट की वैबा अपनबा पैकेज सिंग सेमदोगलगा थंबसु मथौ ताई टूरिज्म मार्केटिंग असि यामना सेल चंगबा अमसु वैबा मरमदा लेंगा खक्तना पाइखतबगी महौता प्राइवेट सेक्टर सिंगसु खुसमदरगा हेन मसक थोकना लमकोइबा सिंग पुनिंग चिंचिनबा याबा मौंगदा सेमबा साबा चांगे EPC असि मिनिस्ट्री ऑफ कॉर्पोरेट अफेयर्स का सनमिनारिबा ऑर्गेनाइजेशन अमने लाइबुंग काबगी सनबी हौदोकबा तंगाइ फद्रे लमदम असदा कुंदारिबा अतै पुरुप सिंगकुमना मिदै सिंगसु लाइबुंग काबगी सनबी असि हौदोकबगी तंगाइ फदबा मतम ओइरे मियामना लाइबुंग कातना लेबाकी साको थौरांग वफम सिंग खनबगी तंगाइ फदबा तांजा लाकले अन राज्य सभागे मेंबर लाइसेम बसना जावना फोंदोखरे ngasi sajing lakpa purai rombagi nongna saba sanglen sangabagi tawramda athoi mithungi warol piraduna member laisem basana jawban hai aikoi midai jingna umanglai lanaram liba si aikoi gi akoi bagi phipam ngak senduna thamna bagi yamna nangnaba mari lainari bane aikoi na sahi amagi manungda amuktang laibung kanari ba si gi mahuta thagi warbaso
Nomatang laibong kabagi sa nabi asi awdok ba matamoire asigamba laibong kabagi nabet asi damyam puna lebaki amasong kung gagi ay fatawarangi matangda na inabidun hiyan at saukat pa lamdam mamohen na nabahuan na ba matamoire mangnahay sa singlak pa prayromba sila ba kasi maru iba umang laising gimanong damoire ba ni masigyanog basanglin asi sa matamda utragi pamnaiba sing kanaraga mayon sing ba silip laga sakhi ba ni masida kanagum ba na ano ba laising da lai hongjin ba yaroy ay na ating mapibagi wafam layriba asi tawbigan no haike Amerikaram siam nahai kunja singe apun bagi sakdam utuna yamlaba senpam khai kanaraga sagat khiba sanglela che sangga ba sinungai ba fawi asigum kunja singe lingchen manaba sakpam am sagalakpa asisu nungai ba fawi kanagum makarana sajing lakpa prairomba thaugal asin logi president aiba serol piduna ariba laisang dagi ibudau asi anoba sanglenda hongjin ba yaroi hariba si tawbi gano laising asi sabu matamda akang ahising tanaraga mapung phana sakhiba angak tane Nagaramarumda government na lomising dagi pau laisil lagadavana ang bathag da pau puthok biro beswajet Organic webam hay marong sing puthok pagmari lainana piwa Zavik India Award 2022 da anisubah mana panglaglaba sa gaw Poiraiton Organic Producers Company Limited ki chairman CI Santa ngasi MOV CDNER Mission Organic Value and Development for Northeastern Region Directorate of Agriculture Government of Manipur na taram na okre Sanjendong da laiba Directorate of Agriculture ke Farmers Training Order pang thoki ba thorom maduda Agriculture Minister Thongam Biswajin Chief Guest amasong Agriculture ke Director and Gojendro na President oike thorom maduda Minister Thongam Biswajin hai state sigi lomi sina phau mayam ma phothok laga phau tai pham leitre haina awaba mayam nariba du leiraroi State government na lomi sina puthok liba phau sing adu laisina na bagi thawang pai khalle National Food Security Act makhada state asida center na pirak liba Sing adu gim hotel laisi liba pausing asna state asigi laijariba napsagi beneficiary sing da phangan gadori bani marmaduna lawmi sin angam bathak da sahi amada lawrok anirak tagi ta adna uraga sathok sing puthok firo masida mathau da pamating sing state government na pigani lawbada sang bahar sing state government na center da gi lawgani tawbata lawmi sin lawfam da yuria pangsai da session bagi aina bithadok biyo yuria ka hena charaga phawdok leigada banate lehawgi chapchapa sang haibadu khangna sin na biyo Mana ki haiki lebaga sigi oina yuria puthok na bahona bada mapalebak sing dagi ammonia lebado loba kodi lising marfu henda sading tawri masi yamna yam kraba senpham ni marmaduna hauzik khosem gi harsin na bagi mhota national farming aba thorang amus lokalagli lomi sing na tangai fadan harsin aba taraga zo nano fertilizer ai am lomi sing da introduce to baga loina masi sin na ba thorang pai khat phawre masi sin na bada sel da transportation da amadi lebak lehauda yamna kana bangame Harsinaraga puthokpa mahibarong asina akhoi haksel da piriba amangba kaya adusu khangminagadabane DM University ki maraibak tambangam dawa phibam dalairi hafam thokpa osa sing apangamdre Manipur gi wena asa sauna tawduna Manipur Legislative Assembly na English ingani taraga darit ki August humda di Danamanjuri University Bill 2017 pass tawduna English ingani taraga nipan ki August tarugda Ek wena satna dula lingkhat ki ba Danamanjuri University hauzik mathau taba staff sing apangam daba tambangam daba phibam da leire haire DM University Act 2017 ki makhada hapkadaba teaching amasong non teaching staff sing hapangam dana university asi hauzik constituent college manga gi oja amasong staff sing sin aduna chalhairi masina maram oraga university asi atai university sing ga changdam daba ngamdana maromdom lepsaba ngamdaba gi phibam da leire haire Pong na famna fangba pawgi dikul amagi matungin na hauzik university asig authority amasung university as da hauzik sinari pa oza amadi atay staff sing maragda mong napala iba na university ki staff sing asi hafangam da iba ni aire masina maramuraga english sing ani kun gi December taraga mapanda notification thok na university asig oza marfuga ni pang lawbagi mathau taba DVC pang thok rabasuk madogi phal law thopangam da laire University as the housing faculty on the lady Oza sing by Gitagiti, Makoibo University as the absorb to Makai Oza. Launa the Bagitama Pound Tokiba DVC as a gift for Lautopa Yaro in Haina demand out on the lady. Atopa editorial Gikalam Amada. Myroin Pimasada Kutsangba Mount Kolaga Tom Sashan Gadra. Manipur Pig Bagi Honaba missing jams at Rapaso Makalaki crime kaya Toki. Togliba crime sing asigamanung da nafiangang da satapam tok da batam tiraba crime singi masingchu yame. Mafung bari faraba nupi imagi ikay kunabab angan biba tawdo ki mayukta Indian Penal Code IPC ki sabsaba provision sing lairi chanari. Sahi tara kanipan ki makha dalay panupi masa sing da chataba sexual assault kambari lainaba offense sing kina offender sing da serak pinadaba kumza lisingani tara ganito dagi.
Protection of Children from Sexual Offense POCSO Act semduna chanaragli. Manipur POCSO Act mari leinaba thodok sing masing yamna thogi maram masina lepak asigi oina POCSO Act mari leinaba case sing wel chathanaba special court sing linkan adabagi khangatpada Manipur su yawbadagi hauze akhanaba court sing lingduna well sadharagli bani IPC ki provision sing sinatuna well chathanaba court sing leibagi matakda crime against women CAW ki special court power leiribani Adubadupi anganda sataba thogan pham thoktaba matu panba sagi thawong singga manaba thawong singdi adumak leptana thoksilagi maswai si jaksilapdadi kari thawpha yabage IPC amusung POCSO Act ki hakpa provision sing asida matik chatrabra hena kansinba section matau taraklabra habage wafam thorage punmagasi bu chanarikliba Act sing asigi hakpa section sing hena mathau sanglaga yagadra natragana moral education amdeligen awareness sing phaksana amusung toina pangthokpana safagadra haibase Lainga kamasung stakeholder pun manakan tau bat chunggani khalle. Adu basaira kasida October gi ayuk angan ba pung mga minat tara mga rom tarak pada Imphal laikai ki mafam amada laiba laifam hostel dalai tu namai tamjari ba nabi masa mairoi amada. Thokra pamatung da thoganing da ba thodok ni aina ba sagili chat pagi thodok ama thokri ba sibo karigino. Wang asigi pakum na kanana piga dage victim ohorabi nabi masa aduna miyam gi mafam public place adu da opposite sex da kai hobakum na thogan ba pheje chakcha checha duna chalam gadra magde division chacha bani nupi masa aduna lamen tu henbi oiram duna natai chara ba pheje sakjen aramle haraba phabuda madugi khutong chaba du misik pagi tanja yengtuna lobo sombra miyoi bigi wakal senda ba offender duna offense to commit tawada gari masa amatong duna lakhi bani maramasina offender duna victim adu hanadagi masa khangbadagi aseng batanja lumlakbada public place oirabasu tamthiraba crime adu commit tawram lebra Wang mayam sigi pakum di so mutoda a regular case FR amalokaliba Imphal Police Station ge investigation officer na debak miyam da amusung court piraglasanu adubo inkalak laba nupamsa sina sangonda gi nanthorak ba sanaugduna mamai thekalaga kharai khangdana song duna chenbada wairubani haibasu nataba mayumakai palaba musung miyai jansilaklaba miyoi amana satharam khriba thabak asidi ngafifam thokde Sadai da bali satni habigi mathakta athapa khunggang dagi lakpani aiduna hantana yengbi bagi mami chotarakani aduba thodok adugi CCTV footage sing social media da viral oirapadagi police na panthadana thabak lokotuna senariba midi mi oraga mioi bagi lisa sadaba nupadu mayumdagi phagat pangamkiba domagdi pop up action gi damak thagaringai ne police laibagi one thok ta hena mek sengalli adubo laibak miyam nadi mara leiraba mioi adu logi serak ngaingamdana mon khotok laga Tumborok saisilaga ya fauga bani aduna pen daba pongdok narakpa yawe adwa logi matung inba sera kari pira kadage yang banusungane makatarakpa atopa pauda Agnivad recruitment da nahalising kya pareng lengre Agnibir Singh ki damak Indian Army recruitment rally amba Jammu Samba districta irain meta haukre rally adula candidate lising kya na saruyage Fajana tawang toba miu sing khangalakani ayak leibak asigi thabak toba pami maramaduna army da yawnaraba ayak na honarakpani ana Agnibir recruitment ge candidate amawariba Rohit Singh na aye Armed Forces gi service humda Indian nahasingbo Agnivad kauba recruitment scheme ama Jun taragambari da union cabinet na approve tawgi amasung scheme asigi makada khallaba nahasing aduba Agnibir Singh kaugani leibak ningba amasung madugi wakal ithil pokpa nahasingbo sahi marigi matam amagi damak scheme masina Armed Forces the tabak tawai halli Agnivad scheme asi Armed Forces the hena naha oiba sing tabak tawon hana bagi wakalonda siam kibani Agnivad asi lanmi sing yarman amasung sailors na mingsan ana bagi dambak pan India merit based recruitment scheme mamane scheme masina Armed Forces gi regular cadre da tabak tawon hana ban harol singi tanja mapi Agnivad sing asi training singi matamadu tharaga sahi marigi service matam amagi dambak enroll tawgani sahi mari aduki matungda hariba Agnivad sing adugi chada Kunga mga khaktamak makoy gi merit apamba masung medical fitness da jumpam warga regular cadre da thambau gani na dragana enrich tawgani scheme asi India gi security kangkhat ana ba purakhiwani Agnibir Singh da afaba pay package amasung sahi mari gi service matung da retirement package ama pegani contract amagi maka da thabak tawba han da sahi mari adu aroi da pension gi kana ba phangba Atai cha da humputra rong gi Agnibir Singh adu makoy gi thage contribution sing da machet wana fan piba loinana skill certificate sing ga loina da lupa lak tara mathoi tara gani thoi gi seva nithi package ga loina da thabak to kane makoy gani suba career sing da mating oina da ba bank loan sing bi gani
Agnipat scheme asigi makada army de ming chana da bagidamak September da Indian Army na Kashmir gi Baramulla district da line of control LOC paring de leiba Ori subdivision gi ngamkai gi mafam sing da leiba khunggang sing gi na sing gi damak tha ani gi pre training pang thokre ngasi dagi hawraga leba pu pon met fawwa akan banong suraba yana lai IMD leba ka sigi ong nongpok thang basaruk te leiriba state sing maruina Arunachal Pradesh Assam Meghalaya Mizoram amasung Tripura da ayeng dagi hawraga met bari ni chumna kan ba nong suraba yai an Indian Meteorological Department IMD gi mega dagi pang doragli IMD gi report matungina Bay of Bengal gi makha thangba saruk singda nong gi mapai ama lagli Andhra Pradesh ki kha thangba samudra khongphal gi saruk dasu asoba cyclone amba form torok ba haure ariba cyclone asina Uttar Pradesh Telangana Bidarbha amasung Madhya Pradesh ki saruk singda saitheng piraba yana leire masin maram orga leba ka sigi onong bok thangba saruk ta leiriba state khara da akha karau yauba akan benong amadi nong sit tawraba yana leire Arunachal Pradesh Assam amasung Meghalaya gi wenadi ayeng dagi hauraga akan benong suraba yana lei aduga Mizoram amasung Tripura gi wena tha asigi mapandagi akha karau yauba akan benong suraba yai Maramaduna harba state sing asina bitmarni gi oina yellow list da leire harba matamasta state asida leiriba miyoisina jamna section gedabani tangai fadana sattaba yadaba thabak thoram singi oina yumdagi mapan thok kadabani adai matamdadi safa gedaba mafam sing yenglaga leibana khwadigi hena phabo oigani haire panbiya badi haukiba August da Assam Meghalaya amasung Mizoram da nong leptana chubadagi sing isau amade laibagning khaibagi thautok sing thoktuna misi bina kaya thokhi amade Lubba crore kya ki oigada poche kya so mangan tahan ki bane Assam ki wadati haujiksu isaugi awaba koktriba sing yauri Khamdan leiba truck ta thomchen badagi miyoi om sire Assam ki manung chanba Guwahati gi Sonapho area da khongjal yangna thorakiba car ama khamdan leiba truck amada thomchen bagi dawdok ta car adu da tonglakiba miyoi om sikre ana police ki pau amana haire police ki pau matungi da thawdok asi Sonapho area da leiba Nazir Khat ta thokibani National Highway 37 da khongjen jangna thorokiba car asina highway gi nakanda khamduna leiba truck amada thomjen ke thawdok adu da car adu da tonglakiba miyoi ohmak sikibani laibak tiba thawdok asida leikitaba miyoi sing aduna tonglakiba car gi number na AS01BS9714 ne makoi nagaon dagi Guwahati tana thorokibani laibak tiba thawdok adu da leikitaba miyoi sing adu de Babon Aloi Gautam Banik amasung Subul Das ne haire Nagalamarumda Assam ki government school singda pass amasung fail oibagi sanabi amuk hana lehelagani Assam ki state asida leiba government salaiba school singda tamliba class 5 amasung 8 ki mairoi sing ki oiba sahi ki exam mamang matamda toromba adugumna amuk hana pangtok pahuragani amade ariba sahi gi oiba exam asi fail oiba mairoi sina sahi adumagi oina class adumak tada makata na tamtagani aire Guwahati da ngasi pangtok ki ba Assam ki cabinet mifam amada hiram asi ki matang punna khanaraba Munna khanaraba matung philiba si lawkibani ana Assam Education Minister Ranos Peguna phangdokhibaga loinana right to education eki makhada class 1 gi mayoi singdi exam da fail oirabaso makha class hengana tambaya gani ado bhari basi class 5 amasung class 8 ki oinadi sanaroi hariba classing asigi oinadi exam fail oraga mayoi adu makhadan class adu da hanjalaga tamgada bani haire mar makhadana phangdokhibada Assam da leiriba government na salaiba school singi phibam phagat hanana balainga ki Maikadigi tongan-tongan ba thabak thorong kya pakat pahukre government school sing phagat hanar ba tongan-tongan ba policy program sing akang ahi sing ta na tuna semla ba patong thabak tongan thok na ba mari lena ba sing da khangan khre aike hingna mai tha duna hat pada chena ba mioi taraga mathoi fare Jharkhand gi manung chana leiba mafam amada lighting mana da ba nupi amaga nung sinai ai ba kida ba nupa ama hingna mai tha duna hat pada chena ba mioi taraga mathoi Jharkhand police na fare haire hirama sig mari lena Mahu Warden Police Station ki magok tong ba officer amana phongdora ki bada tawdoga se police station sina kon ba Dhawaya area da thoki bane Muslim community ki nupa amana bhaka lainik mana da padapi amaga nong si pari laina ki adabana pi adugi local ki miyo sina mapani ki nong si pari adu yaling da baga loina na ngarang local ki miyo sing aduna nupa aduba faraba matung ingna mai tha ki bane tawdoga du ki pawhe phangbaga police ki dim ama mapam adu da sangsin tuna victim adubo manak dang na leiba hostan da pokatuna laikana ki adu moina mak magi haksangi saruk yamba maina saki bana maram oraga laikana ba ngamdana segi bane aire Lisingani kun gani toy kata World Cup na ehake aroibo oiragani Messi Sahiya sida pangthok kadoriba World Cup na ehake career da aroibo oiragani ana Argentina gi captain Lionel Messi na ngarang phongthokre
Masagi sayi kontraga mga suraba football gi jagata maming leiraba Lionel Messi na ESPN Argentina da phongto khibada masina aigi aroiba World Cup ne aya ki haksang fagalakli sayi asigi pre-season da aina singthaningai oina performance piba ngamki masi aina mamangi sahi dadi ngamki dabani aige mahaki han international oin English ani mangada sanaba hogiba Messi na mahaki mangarak suba World Cup da charuya ga dori amade mana international gi atma match sana kraba matung Argentina ki damak sambaga humpuga parirak sarugya duna sana kre made mahagi lebaki matung chupake record oina goal marfudra susan bangam kre Paris ki Saint-Germain da sana riba Messi bu Paris da pangtho ki ba interview amada mahna phongtho ki bada mangonda langtak na basing lai amadi World Cup ki damak narba susale aina masi hauga da adu ngai ba ngamdre Lionel Messi na English ani manga da mahagi an international match da Hungary ki meyukta substitute oina thoktan minute ani khaktamak sana kraba matong mahakbo send off dauki adoba mahak na thuba matamda singthaningai oina sana rakduna national team da saruk yaba ngamki amade mahaki hanbo World Cup oina lising ani tarukta German sanaba satke mana South Africa da pangthokiba kumja lising ani tara edition da saruk yakhe mana kumja lising ani tara ga mari da Brazil da pangthokiba adu da su saruk yakhe edition adu da Argentina na final four was changki maka tarak pada mana kumja lising ani Russia da pangthokiba adu da su saruk yakhe Lionel Scotland ki management makada hausik leiriba side asi game tara manga sana ki bada maithiba amada yauki de amade tournament asi ki dama pre tournament gi February sing ki marakta yauri English sing amaga sampan marfuga tarukta Argentina anboy na World Cup title lawraba matong ahumlak suba title lawna ba miang thambaga loidana Qatar gi World Cup asi ki group C da taduna Saudi Arabia Mexico amadi Poland ka punminare maka tarakwa atopa pauda Iran da si ki banupi naha adu phubada siba nate Iranian coroner amagi reporter Mahsa Amini si ki ba adu mahaki makokta amasu makomako da phubada gi si ki banate mag Serefren IFOSG ana tokan ba organ kya fail orapada gi si ki bani an official news agency IRN ena phongdorakle mahaki mafana phongdo ki badi masagi sai kun gani thoi surapi adu magi makongda sopagi dafam kya leram ki police na mahak phubada si ki bani ana phongdorake adama po governor gi reporter mahak makok tan natraga makong makuta phubadagi sigi banate harabaso mahaki masara sokibagi wafam dipan kide mahak laina kya number oidana sigi bane cardio respiratory gi oiba kutong chadaba kya lakton brand damage tawki bane haire hawkibana mite Iranian school girl singha Mahsa Amini sigi bada penda bafong dokton na yaning dabagi khongjang sangsen ke makoi ki khongjang adu da hijab sing loktuk tan khongsat kya pang thoki madu security force na misi mina thogan ba mongda red down ama sathe bebo thausa daba mong ta pang thoki bane masagi sei kun gani thoi surabi Amini mahako mathong hoktaba morality police na mamang thada phaduna namit ki ani thamlaba matung da siri ana law thorakhi bani mahako morality police na phajin khiba Islamic Republic adugi akan bandu fising dress code in de habagi damangne magaroi ba mathong mangam pang thok matam da khoisaung rabanu pi amasong miyam sing asoba iyo ama sagalak tuna sahi amagi manungta Iran da Pordes kya satharagi security force nam yoi kya har ki bagaloina na miyoi cha kya phajindari rang dam thana ba hona rabaso migration na khongsit pang thuk tan riot police ka mayok na ke aroi da content sing asiki markui ba pau khara asiba pau dam jari ba mari local news YouTube channel asidagi yang beri ba puna mapadaga jari channel sina dom da kana rabadi subscribe to be business subscribe to be romoloina na like and share to busu ka wi ka namak po amagana thaga jari